कोई लांजरे बमी दे ऐसी महेश ना दिल्ली दा लॉबी करके देखो आराम में तुम तारन ले रहे देखो जी महेश ना तो थोड़ा कोई मरम जम साथी नहीं साया ना कोई लोग RPI Athwali National General Secretary Maheshwor thounaojam gi mathakta Assam Rifles na legal notice tharakliba asi athubu matamda handok haina taksilladuna ngasi lamdam masigi mafam kayada miyamna wakan reform phamduna khongjang changsinkhre state asida thokliba irang asiga mari leinena kuki singna Manipur mapanda leiriba yauna miyamda lana pau sandokpa maitei singbu lana uhanyaba honariba asida asengba achumba adu khanghanlaba wa ngangluba RPI Athwali National General Secretary Maheshwor thounaojam gi mathakta Assam Rifles na legal notice tharakhibani masigi mayokta ngasi leikai gi maira paibi amasung club kayana sinduna changsiliba khongjang asigi manungchena Women's Welfare Association Uripok Sorbon Thingal Harangbom leikai Rims Road amade film forum Manipur nasu saruk yaduna khongjang changsinkhe Chap manaba khongjang sing khurai ningthobung leikai maira paibi na sinduna khurai da wakat mifam phamduna khongjang changsinkhe Khongman Students Club amasung Khongman apunba BLF Group na maikai adongge maira paibi singa loinana Khongman da khongjang changsinkhe Women Development Committee top khorang makhong mamang lekai nasu sinduna ngase lekai asigi community hall da wakan mifam phambaga loinana Maheshwor thounaojam gi mathakta AR na tharakliba legal notice withdraw tawgadabani amade miyam gi mayokta leiba Assam Rifles lawtho haibana chingba kholausing lauduna khongjang changsinkhe Imphal West ki awang khunau dasu awang khunau lamkhai mera paibi amade club na sinduna maikai adomgi miyamna awang khunau lamkhai community hall da miyamna wakat mifam ga loinena khongjang changsinduna Assam Rifles ki thawongbu akano moong da yaningdaba phongdokhe khongjang sing aduda saruk yakiba singna phongdorakhibada Manipur lega ki luchingba chief minister na tawgadaba thabak ama naha oidiba Maheshwor thounaojam na thodang lauduna Kuki singna aranba propaganda sandorakliba asi sengdoktuna asengba achumba ado malimgi miyam da khanghanaba honare achumba asengba hairuba mi amabu lana pahuktuna maral siba asi yaningde asengba achumba ado kayam kuina lotuna thamba yagadawribano Kuki singi aranba propaganda da miyamna thajaramba ado hojikte tapna asengba khangnaraktuna iranga sida maitei sing lande Kuki singna kaihawraktuna lana sandokpani haiba khangnare Maram aduna Assam Rifles na Maheshwor thounaojam gi mathakta legal notice tharakliba ase kaidawnungde yaba ngamloi tharakliba legal notice ase athubada handokadabani Assam Rifles na lamdam asida thokliba irang asida michang mikhai naidana thabak tawgadra hairaga kuki singda hakan changnuna thabak tawriba asi lepkadabani miyamgi kholaw asi nathaiduna makhadana thabak tawraklabade achauba ihau lakani amade thohoningdaba thodok kaya leptana thoraknaba singanu haina makha takhe कोई महेश ना तब दिली बात हम असी कोई याम नंबर हम चाहे ना कोई लोग have di niat pani tunjan biye nakal ani magi wana ha amma dana niat sa hanya sa amma कोई niat sa hangre कोई लांजरे बमी दे ऐसी महेश ना दिल्ली दा लॉबी करके देखो आराम में तुम तारन ले रहे कोई महेश ना तो कोई मरम जम साथी नहीं साया ना कोई लोग नत्रगा दी कोई कहीं तो कोई चुम कोई मती है कोई लाना का नहीं हो तब कोई वार की मतांग ना ते कोई लेजेंड कोई डिफेंस ले जबनी अतुल महेश ना कोई यागी मफम खुदुम तत माना कोई मेती लान दे हाबी उनबी दमतनी असम ले फन्ना माला में मिंग दी येंग हाबी सु थोके थोको ना साखिनी सुलुगी थोकता मियाम पुले कोना खंगरा बा खंगनी